Agora nem se budget que marum da nem na vanina. Okay. Sai adom da political report da inganing de. Adubu koi imgos fresh na high bido. Congress high bi am no high bi spy high bi ai haining da subun baning de. Adu manipur si sabchana ye orga de manipur da pani ba sahi pathok te yang bada some 60% gum bana mani Congress na pale. Atai party na some 40% gum pale. Tongan party mayam lekre adu Congress si men party mo waiba Centurion party mo waibina jan haiba tu kidi yam nuai adu ai ri amna nong badi ngasi BJP da mukta si na gen chong thoi si Congress ta yawrum bangapta yam yawri haiba da paktaba adu वही सिना बजट के लोशल पदार्थ में लोशल बजट नोएते बजट लम्जा चतर गांव साही इशू तो दे ये मानन निंद्रे लोशल ऐसी तसे बदी कांग्रेस का तक दिनते कांग्रेस से यावरम बा कांग्रेस से यार दी मसाद से बनी कांग्रेस में याम यावरी बीजेपी का ओके याम ओके मथंग से ओजा इबे हम दलाक चिगोजा टैक्स कोमथोपगी वाफम सिनाय खुगी सैलरी फंगलिबा मीसिंगदि खरा मखैदि साफबदि उहले दुबो पोट की ममल तांखलकपा अमसुंग सोशल सर्विस सेक्टर सिंगदा खुगी हेल्थ अमदि एजुकेशन सेक्टर दा सेल चारिंग तौबा हंथा किनबा हंथा हनकिबा सिना खुगी काना बजे इफंग फंगोइद्रा हाबा क्वेश्चन अमा लाइ ओजा कमाय थमिनि ओजा गिव ओपिनियन थैंक यू so may I cut the thing or more serious by can down there. Other some discussions and cordial when a toxi, budget of Manila budget, I see national budget, union budget. Union budget, I visit again, Kaitaraga state, Mayamda, Lakadorimni, federal structures, the Laktori ports. The top of the book, union budget need the higher kanda, say the now. It's not high with ona. Union budget haraga yam ngantana budget si space ki horopada bihari porsi mayam na atai na puthorok panate only asai budget simang na puthok sarap issue ne admin na so high with so pakpa hai tare bihar election si koi driven na aduma laire bihar si koi ge biswanath na so high ma si koi ge employment agare da Laira bagi ratio siam wang leba amne India da yamna laira ba yam leba state sing manungda amani tawro adur di Bihar ki tawro di sahi ani kap law duna leri ba manipuri di why not sima kitang koi chitha viram base masima di ni khundama kana ni ai boy Maramdi layer bagi wagan tan natan na koi di hoje mayum lei jadraba karai da handoi no ke dong men handoi no khangdraba adagi asa udradna suicide to bohora bani sumba port amani sidais da koi gi state sima ketang panbiram da bisi panbi hanningi adu makha tarakpa budget ki satharak pal lerega di mase happening ademana asai tax structure da 12 lakh of the zero tax high se see marwena salaried people the mudra ane makhal salaried people kharad india go in a crore kharada manipur gitana lakh of haroi ko employ state big state ina moida yam kana roi maramdi khodiam lairaba state oibagi mathakta porsi india da khwaidi wangno mamanyam pone moida ngasai tax free oibadagi somdakta kanar ka do benefit la ka do savings ta sanga do ni hari baje na di khodi changoi port atang baji leibada dum chakrani ngasai ngasai acho ba kenogi capitalist kambugi industry gi Potom cakran ni mana dia awat pada lain ada riba. Okay. Oh, ada tax teri meri tu sampai dah. Ada potom malai ni. Ada isai dah mo kaina ubada. Kau ke engine of growth ta bazian na piri ba agriculture ke masang dah MSME piri MESME middle and small scale industries ki port sida
see growth number 2 engine of growth ni masida amuksu national budget union budget oirabada adu oira so ekhoi manipur ge oina yeng da bayade maram di manipur se sahi ani sima lan tok lere economic activities panama kaimta laitre adagi hogiba sahi kharadana ekhoi corona ge waba nangre sahi sang matam se ekhoi economic activities da karimta apung bhana to bungam dra report ngaktani adana haibadi MECMI da bank dagi public sector banks dagi loan piri loan lang manga tara piri se masi singma phongam dre mana koi activities later mina but dukan changnain phambangam dre adagi shutdown ban mayam lere adagi to pa pressure mayam na koi economic activities almost kari haini some 20-30% down to later mina adagi MECMI loans singmangam dre singna bona bada asai mai hana sendong dilaira dana mai capital sanalpa kaira ga boxing bai piam lere bank to singi supervisory masi asing picture duni ko mana government gi adugi adagi koina criticism gi wana tab actual pictures adana som the bank di masi gi damakta karimba special scheme amma leitabani na sen singbang amdabasi NPA ta baina non performing assets ena RBI na asai sidi ma regularly sen singbang amdre adadi matung da ma loan piroi dorimni sumba sida sumba wa tarba lamsida di sumba waiver ma laigadamni okay atai sumba kharadi ko PBI ko high scale scheme ga ji khara thambi ba summi hajari oi bihar thambaga de koisu thambya harimni ko bihar de hena sathiba situation amane koisi yes aduna adumba mayam ma yahonningi adu budget sida union budget ina pandragasu adagi amu north east ki oina apunba senbam da kare hengali adu hengali ba sen si su kan kan roi maramdi ekoi the port si India ki khwaidagi port tangba state manu de khoisin yes hengali port si adum bada am chat kharani ade yengubada generally budget si ki thim ji phajaba yam yauri ko budget is naturally budget amana su putho zaman budget ki thim ji adum theoretically phajana bang haktani ade practically yenguraga di field kuma matamda khoisi kudam aina manipur gi dai taro lambi gi budget yaudaba dang tore koina sum sappa matamda lambi phataba mayam ji gi wari ni ko adurati thim phajabadu nate koi pam di practically way badani okay koi 2014 15 adai dagi koi hanna lerani ba ek is policy IFC ek look is policy IFC look nate ek thaba oi togodamni maming de one kare adu koi na masigi hongba yu ude mingon baduma di lere thaba ni ude practically adu mayam dane khoina sidaida hairibsiga tokthorpuga isan chanaroi hene khoina asna pung phade ne logjaris adu pas ke mayam amudi auri ko particular khoi ten hiro matamza khoi particular area khada dane khoina neris okay okay am nungai je ozana se am phazana thambi kre khoi gi puthorei ba baje sida khoi thim phazabadi yam yaw edu practically yang ga di kitang tushana badi wat pagi aduga khoi gi manipur gi thoi ba ongoing jai ani shuraba irang sigi matang gi so babung su panbi ai mathang se dasuras ai babung da munglak chege pha ozai babung da khoi gi kainogi khoi income tax exemption ki limit che khoi 2005 de 1 lakh ne aduga 2012 dana 2 lakhs ni 2014 dana 2.5 lakhs aduga 2019 dana 5 lakhs 2023 da 7 lakhs aduga hojiki 2025 ki dana 12 lakhs ne hojiki khoi gi center lenga BJP ne baliba center lenga sina khoi gi ko gi luching ba sing sina khoi gi India da leri ba khoi gi poor and middle class family sing sigi da makta ta sing na lepi maram aduna khoi gi mukhoina India se da chakhotna ba gi da makta bakoi gi weba contribution se book sakang bo ina koi tax ki matang sam koi gi budget ta koi gi tax han than bagi kongtang se lokal apne ha wa fum su thami
is present government in aikugi poor and middle class family go na tasena lepi bra haba wafam duni oza losolo point ko mai thamini tax hegat pa khaji khaji henga pa is timaj mausani kona uri dini ko stress ana kai ne khoi port ki purchasing power price index hengale money value handare adan machidi from time to time terminal sum hengat pani adubu koina sum and got pump to tara muka da de lege tara han khan badagi kitang trail tyo pani sidi masana adum normally hengale mong the 1 dagi 1 lakh dagi 2.5 lakh ani makai ade manga tare sumla ise adasi adum hanaksi automatically tara mo da lakh do pone ade kitang hab kole aduma nasai gi sida salary people and middle class people hararam gani adu high report se at the same time ekoi gi laiba tax terrorism amale india da nasai gi since kanogi GST se lakpatagi pot khodi maksi even angangi se kolomba ho tax lo wi pot ama lakre adu lakpoduna sai tax ta khitang hangat pa poto adum teri meri adum chalane adana benefit to yam hena kana phangwa ro hena ine khali adu harabudi am bana honai khwaidu meyam na ngasai income tax ki tax bonanza na haibidi lei adu ningi badi on the actually fangaroi mana ngasai ki financial technicality mayam ma lei banina adu tax ngasai jai jagre punna yengba yunum budget se ngasai ki thim phaja phaja ba dum yawba khoina mung to udriba makhal gi maming mayam si yawri adu Viksit Bharat 2047 da palli natra ai koina sai gi lairaba lei halloi no por no adagi mi khudamak lai hen gani kai ba ko adi nu bi sing da 70% kudugi thok sunaba kanja pi gani kai riba india si food basket we henni kai ba mayam lai ri ko adudi hairaga sai field da thorok mudam da di education da expenditure kak ta khare ona taina na ko adagi transport su kak thai transport is maru forum ne khoi de hu valley de le mi sing ji makha da chat pa phang ta se hi ani phajal ka dore rural development ki port su kak thai india is the rural india ni gandhi ki le ing matam dagi rural cha khol ga india cha khadam ni harami hoji about 70% of the total population rural even rural development ki fund handaraga krai dagi rural cha khotoi ba adagi howziki review eba on anoba yawon wena laiba IT and telecom da leramba handare yamaru weba port ngasai Viksit Bharat to pura kadori ba port mayam dhan da kare adana akoina pami pandam duga somda utli bisiga ani siwan tena bokhra chatle adagi agriculture chawkhna ba higher ga somda minimum support price import sima phalamdre hanadagi demand to lag bottom MSVC masima adana wadan leriba farmers in the wari ngasai koi bisnat so high gre low ubasi kana rakre adana tongan ba atopa allied farming mayam ma haidi low with oga nga farm to ba adagi o farm to ba yel loiba nakan da ngasai farmers gi chawkan no program ji to wat patna irrigation wahid phajai ko sahi kya yawang da low ka aga irrigation canal sem gro ma sibo sing drone phang da yam leiri su phang de ko ade agriculture da lebe mi se adum wadana for the last more than 70 years adum leiri adu tawri port sida anoba wakalon khada thadaraga sina agriculture singi anoba asam ure have lok thokte adana somda asom tax kitang tax da wangkhat paduna somda port yumanda kalakpa lena tax sangalakpa adum sakhini puna maksi yengora kanda yamna ekoina
adu ada na chainabagi pot nattabada punamakki yenguraga yam chauna ahob uti ekoina bihargi adugi ana hainingbagi haiba natte union budget ni union budget is pumne yengadamni adubu budget itself pallabanina particularly for Bihar haibju hum anihunda pallabanina aduda adum why not awab tariba manipur hairakbugi wane koina baningna panbadina te man budget masana self speak tok jarakpani adagi adana maram oidana hoje koigi anauba aeroplane taba macha northeast yauna mafam cham gunda semglakpa ka hairibse aikhoigi di hojik leiribi phiyam sida afabani haina lawragasu magi atopus tax gari aeroplane man bhara handan biba sina singba atopus kim khare yaudadi sendok leitraba mayam ni krai pai natra adu sendok ti leitre palli khois tourism gi wade am palli saigi awana nangaba violence nangaba lamja kanano lakadoi tourist okay tourism chakot pai wakalon dudi madudi in theory yadip okay adaga mana sai mi lang ni bon lam nate ba hoise akoi baw ladies da krai change gen khanar matam ja kanaw mo kharan ne adagi hoji saigi idp da lady basing da su tangai fadana mana hai lakpham pokpham chabam hawpham aduda chaningani kramjan chatori haibise akoina scheme phone scheme yaudi haise akoina khangba pot scheme khara mari lenaba nangnaba singna khangam badi ai aduga akoi suresna joari am lei hadana do leramba waisunu yam pai akoina di uti okay ko rakanda ngasigi okay babu habiyo budget si akoina nei si budget ki maramda nei na banina okay sai adomda am political pot da inganing de adubu koi imgon suresna haibdo congress haibi yam noi bi spai haibisi ai haining da subun baningde adu manipur si sabchana yengorga manipur da pani ba sahi pathok te yang bada some 60% gum bana mani congress na pale atai party na some 40% gum pale tongan party ma am lekhre adu congress si men party mo waiba centurion party mo waibina jan haiba dugdi yam nuai adu ai yamna nong badi ngasi BJP gidamta sige nagen chongthoi si congress ta yawrum bangapta em yawri haibada paktaba ada wahisina budget ki losalak padas mai losam ji noite budget lomda chatharaga sai issue du de yam ngana ningdre losalasi tasemdi congress ngakta gi dinate congress ta yawrum ba congress ai yara di masada sai bani congress ma yam yawri BJP okay am ngai okay